ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯪꯕꯤꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯍꯥꯏꯕ ꯑꯃ ꯍꯪꯉꯦ ꯀꯃꯥꯏꯅ ꯈꯥꯏꯕꯅꯣ ꯍꯥꯏꯗꯅ ꯁꯥꯒꯩ ꯑꯄꯣꯛꯄ ꯁꯂꯥꯏ ꯑꯄꯣꯛꯄ ꯑꯗꯨꯒ ꯃꯁꯥꯒꯤ ꯌꯨꯝꯗꯨꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯄꯣꯛꯄ ꯃꯈꯜ ꯑꯍꯨꯝ ꯁꯨꯏ ꯁꯂꯥꯏ ꯑꯄꯣꯛꯄꯗꯤ ꯃꯉꯥꯡꯅꯤ ꯂꯨꯋꯥꯡꯅꯤ ꯈꯨꯃꯟꯅꯤ ꯑꯉꯣꯝꯅꯤ ꯃꯣꯏꯔꯥꯡꯅꯤ ꯈꯥꯕ ꯉꯥꯟꯕꯅꯤ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝꯅꯤ ꯍꯥꯏꯔꯤꯕ ꯁꯂꯥꯏꯁꯤꯡꯗꯨꯒꯤ ꯄꯨꯀꯣꯛꯇꯣ ꯃꯗꯨꯕꯨ ꯁꯂꯥꯏ ꯑꯄꯣꯛꯄ ꯀꯧꯋꯦ ꯃꯉꯥꯡ ꯁꯂꯥꯏꯒꯤ ꯑꯄꯣꯛꯄꯗꯤ ꯀꯅꯥꯅꯣ ꯃꯉꯥꯡꯅꯦ ꯂꯨꯋꯥꯡ ꯁꯂꯥꯏꯒꯤ ꯑꯄꯣꯛꯄꯗꯤ ꯀꯅꯥꯅꯣ ꯂꯨꯋꯥꯡꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯁꯂꯥꯏꯗꯨꯒꯤ ꯃꯃꯤꯡ ꯑꯍꯥꯟꯕꯗꯣ ꯁꯂꯥꯏ ꯄꯨꯀꯣꯛ ꯉꯥꯛꯇꯅꯦ ꯃꯣꯏꯕꯨ ꯑꯄꯣꯛꯄ ꯃꯔꯝꯗꯤ ꯃꯈꯣꯏꯗꯒꯤ ꯁꯂꯥꯏꯗꯣ ꯁꯜꯂꯛꯏꯕꯅꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯁꯥꯒꯩ ꯑꯄꯣꯛꯄ ꯍꯥꯏꯔꯒꯗꯤ ꯁꯥꯒꯩ ꯍꯥꯏꯕꯗꯤ ꯌꯨꯝꯅꯥꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯅꯥꯛ ꯑꯣꯏꯔꯤꯕ ꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩ ꯀꯣꯟꯁꯝ ꯁꯥꯒꯩ ꯍꯤꯖꯝ ꯁꯥꯒꯩ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯁꯥꯒꯩ ꯑꯃꯃꯝꯅꯦ ꯁꯥꯒꯩꯁꯤꯡꯕꯨ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯀꯣꯟꯁꯝ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯍꯥꯏꯕ ꯏꯍꯥꯟ ꯍꯥꯟꯕ ꯃꯤ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅ ꯂꯩꯅꯦꯕ ꯑꯍꯥꯟꯕ ꯃꯤꯗꯣ ꯌꯨꯝꯅꯥꯛꯇꯨꯒꯤ ꯁꯥꯒꯩꯗꯨꯒꯤ ꯃꯗꯨꯒꯤ ꯑꯍꯥꯟꯕꯗꯨꯕꯨ ꯀꯅꯥ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯒꯩ ꯑꯄꯣꯛꯄ ꯀꯧꯏ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤꯕꯗꯨꯅ ꯁꯥꯒꯩ ꯑꯄꯣꯛꯄꯤ ꯀꯧꯏ ꯃꯗꯨ ꯅꯠꯇꯕ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯑꯄꯣꯛꯄ ꯍꯥꯏꯔꯗꯤ ꯁꯦ ꯃꯣꯡꯕ ꯁꯪꯒꯥꯏ ꯑꯃꯈꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯌꯨꯝꯕꯨꯔꯦꯜꯗꯨꯕꯨ ꯄꯣꯛꯏꯕꯗꯨꯕꯨ ꯃꯗꯨꯕꯨ ꯑꯄꯣꯛꯄꯅꯦ ꯌꯨꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯅ ꯑꯄꯣꯛꯄ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯗꯤ ꯌꯨꯝꯕꯨꯔꯦꯜꯗꯨꯕꯨ ꯄꯣꯛꯏꯕ ꯃꯍꯥꯛ ꯃꯄꯥ ꯃꯄꯨ ꯃꯄꯨꯗꯧ ꯑꯍꯨꯝꯗꯨ ꯈꯣꯏꯔꯝꯃꯦ ꯃꯁꯤꯅ ꯌꯨꯝꯗꯨꯒꯤ ꯑꯣꯏꯅ ꯃꯣꯡꯕ ꯁꯪꯒꯥꯏꯗꯨꯒꯤ ꯌꯨꯝꯗꯨꯒꯤ ꯑꯄꯣꯛꯄ ꯑꯗꯨꯅ ꯁꯂꯥꯏ ꯑꯄꯣꯛꯄ ꯁꯥꯒꯩ ꯑꯄꯣꯛꯄ ꯃꯣꯡꯕ ꯁꯪꯒꯥꯏꯒꯤ ꯑꯄꯣꯛꯄ ꯍꯥꯏꯕ ꯑꯄꯣꯛꯄ ꯃꯈꯜ ꯑꯍꯨꯝ ꯂꯩꯌꯦ ꯍꯥꯏꯔꯤꯕ ꯑꯄꯣꯛꯄꯁꯤꯡꯁꯦ ꯈꯣꯏꯔꯝꯒꯦ ꯍꯥꯏꯔꯕꯗꯤ ꯁꯂꯥꯏ ꯑꯃꯒꯤ ꯃꯉꯥꯡ ꯁꯂꯥꯏꯒꯤ ꯑꯣꯏꯅ ꯃꯉꯥꯡ ꯁꯂꯥꯏꯗ ꯁꯥꯒꯩ ꯃꯌꯥꯝ ꯂꯩꯕ ꯌꯥꯏ ꯌꯨꯝꯅꯥꯛ ꯃꯌꯥꯝ ꯂꯩꯕ ꯌꯥꯏ ꯃꯉꯥꯡ ꯁꯂꯥꯏ ꯑꯄꯣꯛꯄꯅꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯂꯥꯏꯁꯪ ꯀꯔꯤꯒꯨꯝꯕ ꯁꯥꯔꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯁꯪ ꯁꯥꯔꯒꯗꯤ ꯁꯂꯥꯏꯒꯤ ꯑꯣꯏꯅꯗꯤ ꯄꯣꯛꯄ ꯍꯥꯏꯅ ꯈꯣꯏꯔꯝꯅꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯤ ꯁꯂꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯣꯏꯔꯝꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯃꯣꯡꯕ ꯁꯪꯒꯥꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯁꯨ ꯑꯗꯨꯝ ꯑꯩꯗꯤ ꯃꯉꯥꯡ ꯁꯂꯥꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯣꯏꯔꯝꯖꯕ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇꯕ ꯁꯥꯒꯩ ꯑꯄꯣꯛꯄ ꯍꯥꯏꯔꯒꯗꯤ ꯁꯥꯒꯩꯗꯨꯒꯤ ꯄꯨꯁꯨ ꯂꯩꯌꯦ ꯄꯨꯗꯨꯒꯤ ꯑꯣꯏꯅ ꯁꯥꯒꯩꯗꯨꯒꯤ ꯑꯄꯣꯛꯄꯒꯤ ꯂꯥꯏꯁꯪꯁꯨ ꯁꯥꯟꯅꯩ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯞ ꯑꯣꯏꯅ ꯁꯥꯒꯩ ꯃꯌꯥꯝꯗꯣ ꯄꯨ ꯃꯌꯥꯝꯗꯨꯒꯤ ꯄꯨꯜꯂꯒ ꯁꯥꯒꯩꯗꯨꯃꯒꯤ ꯍꯥꯏꯕꯗꯤ ꯌꯨꯝꯅꯥꯛꯇꯨꯃꯒꯤ ꯃꯥꯒꯤ ꯑꯄꯣꯛꯄꯒꯤ ꯂꯥꯏꯁꯪ ꯁꯥꯟꯅꯩꯌꯦ ꯑꯄꯣꯛꯄꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯄꯥꯟꯅꯔꯤꯕ ꯂꯥꯏꯄꯥꯟꯅꯕꯗꯣ ꯃꯗꯨ ꯑꯌꯥꯝꯕꯅ ꯃꯗꯨꯒꯤ ꯄꯥꯟꯅꯔꯤꯕ ꯃꯤꯗꯨ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯕꯥ ꯀꯧꯋꯦ ꯃꯍꯥꯛꯇꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯒꯤ ꯌꯨꯝꯗꯨꯗ ꯂꯥꯏꯁꯪ ꯊꯝꯕꯗꯣ ꯆꯤꯟꯗꯅ ꯈꯣꯠꯇꯅ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯊꯝꯕ ꯇꯥꯔꯒꯁꯨ ꯄꯤꯕꯥ ꯑꯃ ꯈꯜꯂꯦ ꯁꯥꯒꯩꯗꯨꯒꯤ ꯑꯣꯏꯕ ꯈꯜꯂꯤꯕ ꯄꯤꯕꯥꯗꯣ ꯃꯗꯨꯅ ꯉꯁꯥꯏꯒꯤ ꯁꯥꯒꯩꯒꯤ ꯄꯤꯕꯥ ꯀꯧꯋꯦ ꯃꯍꯥꯛꯅ ꯁꯥꯒꯩꯗꯨꯃꯒꯤ ꯃꯍꯨꯠ ꯁꯤꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯁꯥꯒꯩꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯣꯏꯔꯝꯅꯔꯛꯄ ꯃꯇꯝꯗ ꯁꯥꯒꯩ ꯄꯤꯕꯥꯗꯨꯅ ꯈꯣꯏꯔꯝꯒꯅꯤꯌꯦ ꯁꯥꯒꯩ ꯄꯤꯕꯥꯗꯨꯅ ꯂꯣꯏꯅ ꯃꯊꯧ ꯇꯧꯕ ꯌꯥꯏꯌꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯍꯥꯛꯅ
ꯃꯊꯧ ꯇꯧꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯥꯒꯩ ꯄꯤꯕꯥꯗꯤ ꯁꯥꯒꯩꯗꯨꯒꯤ ꯅꯤꯡꯊꯧꯅꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯞꯄ ꯃꯇꯝꯗ ꯍꯦꯛꯇ ꯑꯈꯟꯅꯅ ꯍꯥꯞꯄ ꯌꯥꯗꯦ ꯈꯣꯌꯨꯝ ꯂꯥꯏꯒ ꯁꯛꯈꯪꯅꯅ ꯄꯔꯝ ꯆꯨꯝꯅ ꯍꯥꯞꯄ ꯇꯥꯏ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯥꯕꯗꯧꯅ ꯁꯥꯒꯩꯗꯨꯒꯤ ꯐꯝꯕꯥꯜ ꯀꯥꯅ ꯃꯍꯥꯛꯄꯨ ꯍꯥꯞꯄ ꯇꯥꯏ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗꯁꯨ ꯏꯆꯝ ꯆꯝꯕ ꯁꯥꯒꯩꯗꯨꯒꯤ ꯄꯤꯕꯥ ꯅꯠꯇꯕ ꯃꯌꯥꯝꯅ ꯁꯤꯕꯒ ꯃꯍꯥꯛꯀ ꯈꯦꯠꯅꯩ ꯃꯍꯥꯛꯀꯤ ꯁꯤꯕ ꯃꯇꯝꯗꯗꯤ ꯅꯣꯡꯒꯥꯔꯣꯜ ꯇꯧꯕꯤꯒꯗꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤ ꯑꯗꯨꯒ ꯃꯥꯏꯕ ꯅꯤꯡꯊꯧ ꯁꯤꯕ ꯃꯇꯝꯗ ꯅꯣꯡꯒꯥꯔꯣꯜ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯅ ꯄꯤꯕꯥ ꯁꯤꯕꯒꯤꯁꯨ ꯅꯣꯡꯒꯥꯔꯣꯜ ꯇꯧꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯇꯤ ꯁꯥꯒꯩꯗꯨꯒꯤ ꯑꯣꯏꯕ ꯃꯍꯨꯠ ꯁꯤꯜꯂꯕꯅꯤꯅ ꯆꯥꯛꯆꯥ ꯌꯥꯍꯤꯞ ꯐꯝꯐꯝ ꯉꯥꯛꯅ ꯆꯠꯀꯅꯤꯌꯦ ꯃꯔꯝꯗꯨꯅ ꯄꯤꯕꯥ ꯀꯔꯝꯅ ꯈꯟꯒꯅꯤ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯄꯔꯝ ꯂꯩꯌꯦ ꯀꯅꯥꯕꯨ ꯄꯤꯕꯥ ꯑꯣꯏꯅꯦꯅ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯣꯡꯕ ꯁꯪꯒꯥꯏꯗꯨꯒꯤ ꯑꯣꯏꯕ ꯄꯣꯛꯄꯁꯤꯡꯗꯣ ꯈꯣꯏꯔꯝꯒꯦ ꯍꯥꯏꯔꯗꯤ ꯐꯨꯡꯒꯥꯗ ꯈꯣꯏꯔꯝꯃꯦ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯐꯨꯡꯒꯥꯗꯨꯗ ꯈꯣꯏꯔꯝꯃꯤ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯐꯨꯡꯒꯥꯗꯨꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯈꯛꯇꯅ ꯑꯃꯥꯏꯕ ꯑꯃꯅ ꯁꯣꯟꯕꯤꯔꯒ ꯑꯃꯥꯏꯕ ꯑꯃꯗꯨꯅ ꯊꯧꯔꯝ ꯇꯧꯕꯤꯔꯒ ꯄꯣꯛꯄꯁꯤꯡꯗꯨꯗ ꯀꯠꯄ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗꯨꯗꯒꯤ ꯃꯤꯅ ꯆꯥꯏꯌꯦ ꯃꯔꯝꯗꯤ ꯃꯥꯏꯕꯗꯨꯁꯨ ꯆꯥꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯅꯠꯇꯦꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯧꯅꯩꯌꯦ ꯃꯔꯝꯗꯨꯅ ꯄꯣꯛꯄ ꯈꯣꯏꯔꯝꯕꯗꯤ ꯑꯔꯨꯕꯅꯦ ꯄꯨꯟꯁꯤ ꯅꯤꯕ ꯂꯟ ꯅꯤꯕ ꯃꯆꯥ ꯅꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯒꯤ ꯑꯄꯣꯛꯄꯗꯤ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯒꯤ ꯃꯔꯝꯒꯤ ꯂꯥꯛꯑꯀꯥꯟꯗ ꯄꯣꯛꯄ ꯈꯨꯔꯨꯝꯅꯩꯌꯦ ꯑꯗꯨꯒ ꯁꯥꯒꯩ ꯁꯥꯒꯩꯗꯨꯒꯤꯗꯤ ꯑꯗꯨꯝ ꯁꯥꯒꯩ ꯑꯄꯣꯛꯄꯗꯨꯗꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯉ ꯂꯥꯏꯊꯣꯡ ꯍꯥꯡꯉꯒ ꯑꯗꯨꯝ ꯈꯣꯏꯔꯝꯅꯩ ꯁꯂꯥꯏꯒꯤꯗꯤ ꯇꯣꯉꯥꯟꯅ ꯑꯈꯟꯅꯅ ꯁꯥꯟꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯑꯗꯨꯝ ꯃꯉꯥꯡ ꯑꯄꯣꯛꯄꯒꯤ ꯈꯣꯏꯔꯝꯃꯒ ꯑꯗꯨꯝ ꯌꯥꯅꯩ ꯃꯗꯨꯕꯨ ꯃꯍꯨꯠ ꯁꯤꯟꯕ ꯇꯥꯔꯗꯤ ꯀꯅꯥꯅ ꯁꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯔꯗꯤ ꯀꯪꯂꯩ ꯄꯤꯕꯥꯔꯦꯜꯁꯦ ꯅꯤꯡꯊꯧꯅ ꯁꯤꯜꯂꯦ ꯁꯂꯥꯏ ꯑꯄꯣꯛꯄꯒꯤ ꯄꯤꯕꯥꯗꯤ ꯀꯅꯥꯅꯣ ꯁꯂꯥꯏ ꯃꯌꯥꯝꯗꯨꯒꯤ ꯁꯂꯥꯏ 8ꯇꯨꯃꯛꯀꯤ ꯄꯨꯂꯞ ꯃꯍꯨꯠ ꯁꯤꯜꯂꯒꯦ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯑꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯂꯥꯏꯒꯤꯗꯤ ꯑꯄꯣꯛꯄ ꯂꯩꯇꯕꯅꯤꯅ ꯁꯂꯥꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥ ꯍꯥꯏꯕ ꯑꯃ ꯇꯣꯉꯥꯟꯅ ꯂꯥꯏꯁꯪ ꯁꯥꯔꯨꯗ꯭ꯔꯕꯅꯤꯅ ꯄꯤꯕꯥ ꯍꯥꯏꯕ ꯑꯃ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯅꯔꯨꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗꯣ ꯀꯅꯥꯅ ꯑꯣꯏꯔꯦ ꯅꯤꯡꯊꯧꯅ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯒꯩ ꯄꯤꯕꯥꯒꯤꯗꯤ ꯁꯥꯒꯩꯒꯤ ꯄꯤꯕꯥꯗꯨꯅ ꯆꯍꯤꯒꯤ ꯁꯥꯒꯩ ꯑꯗꯨꯗ ꯄꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯃꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥꯂꯣꯟꯒꯤ ꯃꯗꯨꯒꯤ ꯄꯨꯌꯥ ꯂꯥꯏꯔꯤꯛ ꯁꯦꯝꯃꯦ ꯑꯅꯧꯕ ꯄꯣꯛꯄꯒꯤꯁꯨ ꯏꯁꯜꯂꯦ ꯂꯩꯈꯤꯗꯕꯒꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯏꯌꯦ ꯃꯔꯝ ꯑꯗꯨꯅ ꯁꯥꯒꯩ ꯄꯤꯕꯥ ꯁꯂꯥꯏ ꯄꯤꯕꯥ ꯃꯣꯡꯕ ꯁꯪꯒꯥꯏꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯄꯤꯕꯥꯅꯦ ꯃꯄꯥ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅ ꯃꯣꯡꯕ ꯁꯪꯒꯥꯏꯒꯤ ꯄꯣꯛꯄ ꯈꯣꯏꯔꯝꯕ ꯌꯥꯗꯦ